ꯄ꯭ꯔꯦꯝꯒꯤ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯁ ꯄ꯭ꯔꯦꯝꯒꯤ ꯗꯤ ꯇꯥꯔꯦ ꯁꯤꯗꯤ ꯇꯨ ꯌꯥꯎꯔꯦ ꯇꯨ ꯋꯥ ꯄ꯭ꯔꯦꯝꯒꯤ ꯇꯦ ꯇꯨ ꯆꯤꯡꯈꯠꯂꯛꯏꯁꯨ ꯏꯁꯤꯡꯗ ꯃꯪꯉ ꯀꯥꯔꯛꯏꯁꯨ ꯇꯨ ꯃꯁꯤ ꯄꯨꯔꯥ ꯄ꯭ꯔꯦꯝꯒꯤ ꯗꯤ ꯇꯥꯏ ꯐꯖꯩ ꯐꯖꯩ ꯇꯧꯁꯜꯂꯣꯏ ꯇꯧ ꯐꯖꯔꯦ ꯑꯁ ꯉꯥꯛꯇꯅꯤ ꯇꯨ ꯑꯁ ꯉꯁꯥꯏ ꯃꯄꯤꯗꯣ ꯑꯗꯨꯝ ꯉꯥꯛꯇꯅꯤ ꯌꯧꯔꯦ ꯌꯧꯔꯦ ꯍꯟꯗꯛꯇꯤ ꯌꯧꯔꯦ ꯍꯟꯗꯛ ꯑꯃꯨꯛꯀ ꯅꯥꯟꯊꯣꯛꯑꯗꯤ ꯃꯥ ꯃꯊꯤꯕ ꯇꯥꯎꯕ ꯃꯆꯥ ꯅꯠꯇꯦ ꯆꯥꯎꯔꯁꯨ ꯍꯣꯏ ꯍꯟꯗꯛꯃꯛꯇꯤ ꯅꯥꯟꯊꯣꯛꯍꯜꯂꯣꯏꯒꯦ ꯁꯦꯟꯖꯜꯂꯦ ꯒꯥꯎ ꯄꯨꯔꯥ ꯑꯩ ꯄꯣꯝ ꯍꯧꯔ ꯍꯜꯂꯣ ꯒꯥꯏꯁ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃ ꯇ꯭ꯔꯤꯞ ꯑꯃ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯅꯣꯏ ꯅꯍꯥꯟꯈꯩ ꯎꯕ ꯐꯪꯗꯕ ꯎꯗ꯭ꯔꯤꯕ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯁꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯐꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯟꯗꯣꯟ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯇꯣ ꯂꯩꯔꯦ ꯑꯁꯤ ꯃꯣꯏꯅ ꯑꯩꯁꯦ ꯄꯣꯔꯣꯡ ꯐꯥꯕ ꯍꯩ ꯈꯪꯕꯅꯤꯅꯀꯣ ꯑꯗꯨꯒ ꯐꯥꯔꯨꯔꯁꯦꯅ ꯑꯗꯣ ꯃꯣꯏ ꯃꯃꯥꯡꯗ ꯉꯁꯤ ꯐꯥꯗ꯭ꯔꯒꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯆꯣꯞꯄꯁꯨ ꯌꯥꯏ ꯆꯣꯞꯇꯣꯏꯅꯦꯕ ꯅꯍꯥꯟꯈꯩ ꯍꯩ ꯍꯥꯏꯔꯒ ꯐꯥꯗꯕꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯤꯝꯁꯦ ꯂꯥꯛꯑꯦ ꯅꯍꯥꯟꯈꯩ ꯃꯣꯏꯁꯨ ꯀꯩꯅꯣ ꯊꯕꯛ ꯆꯠꯄ ꯌꯥꯕ ꯃꯌꯥꯝ ꯆꯠꯂꯨꯔꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯠꯇ꯭ꯔꯥ ꯁꯦꯝꯐꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯤꯇꯪ ꯀꯣꯝꯃꯦꯅ ꯂꯥꯛꯆꯔꯤꯕꯅꯦ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯉꯁꯤꯗꯤ ꯄꯣꯔꯣꯡꯁꯦ ꯃꯣꯏꯒꯤꯗꯃꯛꯇ ꯂꯥꯏꯅ ꯏꯁꯣꯔ ꯐꯖꯅ ꯈꯨꯔꯨꯝꯃꯒ ꯐꯥꯗ ꯌꯥꯔꯣꯏꯗꯣꯔꯤ ꯁꯤꯗꯤ ꯍꯦꯛ ꯐꯥꯗꯕꯗ ꯁꯤꯗꯤ ꯅꯣꯡ ꯃꯔꯤ ꯑꯗꯨꯝ ꯇꯥꯔꯔꯣꯏ ꯂꯩꯔ ꯄꯤ ꯇꯥꯃꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯝ ꯂꯩꯔꯦ ꯎꯆꯤꯋꯥꯗꯅꯤꯀꯣ ꯑꯗꯨꯅꯦ ꯄ꯭ꯔꯦꯝ ꯍꯣꯏ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯃꯌꯥꯝꯁꯦ ꯄꯨꯜꯂꯦ ꯁꯤ ꯀꯥꯡꯕꯨꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯀꯥꯡꯕꯨꯅꯦ ꯑꯩꯈꯣꯏ ꯄꯨꯔꯥ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯂꯥꯟ ꯆꯠꯂꯁꯨ ꯆꯠꯃꯤꯟꯅꯕ ꯑꯗꯒꯤ ꯑꯃ ꯇꯧꯔꯁꯨ ꯍꯟꯗꯛꯁꯦ ꯐꯖꯅ ꯄꯨꯟꯕ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯉꯥ ꯐꯥꯕꯁꯨ ꯃꯣꯏꯅ ꯑꯩꯗꯪ ꯐꯥꯕ ꯌꯥꯔꯣꯏ ꯃꯣꯏ ꯌꯥꯎꯔ ꯑꯝꯇ ꯐꯥꯎꯔꯁꯦꯅ ꯃꯣꯏ ꯂꯥꯛꯄꯗꯒꯤ ꯐꯥꯕ ꯂꯥꯛꯏꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯕꯤꯠꯇ ꯈꯔ ꯌꯥꯝ ꯐꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯅꯠꯇ꯭ꯔꯣ ꯇꯣꯇꯣ ꯃꯥꯅꯦ ꯅꯪ ꯀꯩ ꯉꯥ ꯐꯥꯗꯣꯏꯅꯣ ꯑꯩꯗꯤ ꯄꯣꯔꯣꯡꯒꯨꯝꯕ ꯇꯧꯔꯣꯏ ꯉꯥ ꯀꯃꯟꯒꯨꯝꯕ ꯇꯨꯡꯍꯟꯕꯤꯒꯨꯝꯕ ꯑꯣꯏꯅ ꯐꯥꯔꯒꯦ ꯑꯩꯗꯤ ꯁꯦꯝꯐꯨ ꯅꯪꯗꯤ ꯃꯃꯥꯡꯗ ꯄꯣꯔꯣꯡ ꯐꯥꯈ꯭ꯔꯕꯣ ꯑꯩ ꯄꯣꯔꯣꯡ ꯐꯥꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯂꯥꯛꯏꯁꯤꯗꯤ ꯐꯥꯕꯁꯦ ꯌꯦꯡꯅꯤꯡꯕꯗꯅ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯅꯝꯃꯒꯦ ꯂꯥꯛꯑꯕꯅꯤ ꯀꯦꯃꯦꯔꯥꯕꯨ ꯌꯥꯎ ꯄꯨꯔꯥ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯇꯣꯟꯗꯣꯟꯁꯨ ꯅꯍꯥꯟꯈꯩ ꯄꯣꯔꯣꯡ ꯐꯥꯗ꯭ꯔꯤ ꯃꯥꯜꯂꯦ ꯄꯨꯟꯁꯤꯗ ꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯧꯗꯣꯏꯁꯦ ꯐꯔꯦ ꯐꯔꯦ ꯐꯥꯎꯔꯁꯨ ꯂꯥꯛꯑꯣ ꯍꯧꯔꯁꯦ ꯁꯤ ꯂꯩꯇꯨ ꯁꯤꯗꯩ ꯆꯪꯉꯒ ꯄꯨꯡꯒꯣꯏ ꯑꯃꯗ ꯑꯩꯈꯣꯏ ꯐꯥꯎꯔꯗꯣꯏꯅꯤ ꯄ꯭ꯔꯦꯝ ꯂꯥꯛꯑꯣ ꯂꯤꯠ ꯇꯧꯔꯣ ꯅꯪꯒꯤ ꯁꯦꯝꯃꯕꯣ ꯃꯔꯤ ꯀꯥꯕꯣ ꯂꯥꯛꯑꯣ ꯀꯀꯥ ꯆꯠꯁ ꯂꯥꯟ ꯊꯥꯏꯔꯣ ꯍꯥꯟꯅ ꯂꯝꯕꯤ ꯂꯩꯔꯝꯕ꯭ꯔꯣ ꯔꯥꯎꯟ ꯑꯃ ꯁꯤ ꯂꯝꯕꯤ ꯃꯥꯜꯂꯦ ꯍꯥ ꯁꯤ ꯀꯣꯝꯁꯤ ꯎꯆꯦꯛ ꯉꯥꯏ ꯂꯩꯔꯝꯃꯦ ꯎꯆꯦꯛꯁꯤ ꯑꯃꯨꯛ ꯉꯥꯁꯨ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯊꯣꯛꯁꯦ ꯄꯣꯛ ꯀꯥꯏ ꯇꯧꯔꯣꯅꯦ ꯍꯥꯏꯗ ꯉꯥ ꯂꯩꯅꯤ ꯁꯤꯁꯨ ꯁꯤ ꯑꯅꯤꯁꯤ ꯂꯪꯕꯗ ꯌꯥꯔꯦ ꯉꯁꯤ ꯅꯪ ꯄꯨꯟꯒꯦ ꯁꯨꯃꯥꯏꯅ ꯂꯪꯖꯟ ꯁꯣꯝꯗ ꯆꯠ ꯌꯥꯒꯗ꯭ꯔꯣ ꯆꯠꯂꯣ ꯑꯗꯨꯗꯤ ꯁꯣꯝꯗꯩ ꯂꯪꯗꯔꯁꯤ ꯁꯤ ꯁꯣꯏ ꯂꯩꯅꯤ ꯈꯪꯉꯦ ꯑꯃꯗꯗꯤ ꯇꯣꯛꯈ꯭ꯔꯣ ꯆꯠ ꯃꯇꯥꯏꯒꯤꯁꯦ ꯍꯥꯏꯗꯤ ꯂꯩꯔꯦ ꯑꯅꯤ ꯑꯍꯨꯝ ꯆꯥꯎ ꯁꯨꯡ ꯌꯥꯗꯕ ꯑꯁꯣꯝꯒꯤ ꯃꯇꯥꯏꯒꯤꯁꯦ ꯉꯥꯎꯟꯒꯤ ꯖꯒꯥꯗꯣ ꯆꯥꯎ ꯌꯥꯗꯕ ꯇꯨꯡꯍꯟꯕꯤꯁꯨ ꯂꯩꯍꯦ ꯃꯥꯏꯁꯦ ꯄꯣꯔꯣꯡꯅꯤ ꯌꯥꯎꯔꯦ ꯑꯁ ꯐꯥꯛꯀꯅꯤ ꯇꯥꯏꯃꯤꯡꯁꯤꯅꯅꯦꯃꯤ ꯑꯁ ꯅꯃꯥ ꯑꯃ ꯆꯥꯎꯔꯦ ꯁꯤꯗꯤ ꯎꯕ ꯑꯁꯤꯗꯤ ꯄ꯭ꯔꯦꯝꯅ ꯈꯨꯂꯥꯡ ꯀꯧꯋꯦ ꯑꯁ ꯐꯖꯔꯦ ꯁꯤꯗꯤ ꯆꯤꯟꯊꯤ ꯍꯥꯏꯅꯤ ꯄ꯭ꯔꯦꯝ ꯌꯥꯔꯦ ꯍꯥꯞꯆꯜꯂꯣ
ꯆꯞꯅꯕꯤꯔꯣꯔꯥ 네. ꯃꯥ ꯂꯩꯌꯦꯕ ꯇꯞꯅ ꯇꯧꯁꯤꯕꯅꯤ ꯃꯥꯡꯗꯕꯤꯗ ꯑꯩ ꯄꯨꯔꯥ ꯀꯨꯏꯅ ꯌꯦꯡꯉꯨꯅꯦ ꯎꯝ ꯁꯦꯀꯦꯟ ꯈꯔ ꯌꯦꯡꯉ ꯃꯇꯨꯡ ꯂꯥꯡꯁꯦ ꯇꯧꯔꯛꯀꯅꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯦꯠꯂꯒꯦ ꯌꯥꯔꯦ ꯈꯔ ꯂꯩꯔꯦꯗꯅ ꯌꯥꯔꯦ ꯅꯨꯡꯁꯤꯠ ꯂꯥꯛꯑꯅꯤ ꯁꯦꯛꯄꯁꯦ ꯄꯥꯏꯕ ꯁꯤꯗꯤ ꯅꯨꯡꯁꯤꯠ ꯂꯥꯛꯑꯁꯨ ꯌꯥꯔꯦ ꯃꯄꯥꯟꯁꯦ ꯆꯤꯡꯒꯦ ꯃꯅꯤꯡꯒꯤ ꯄꯣꯔꯣꯝ ꯈꯣꯏꯒꯨꯝꯕꯗ ꯁꯥꯊꯤꯕ ꯑꯃꯅ ꯁꯤ ꯃꯅꯤꯡꯒꯤ ꯅꯥꯄꯤꯁꯦ ꯁꯤ ꯊꯨꯗꯦꯛꯄ ꯌꯥꯗꯦꯕ ꯌꯥꯝ ꯊꯨꯅ ꯁꯤꯕ 시험해봐. 싱요 오늘은 깡는 탐. 가로다. 딱히 탐. 아무튼 파기 통. 아예 안 오지는 않는데. sâu vào nang tốt lệ, rong sâu vào nang tốt cái gì, ôi, rồi xôi đấy, anh video sẽ ôn đổi này nó có thật là hàn này có tổ chức mà thằng rồi, mà tất tấm thằng lại căng tấm thằng một cái tàu, ya solo, hay nó, bro vini, thằng lắm không ta, không phải rồi, thì phải ôn này, bro vini cho phải cái phải làm thôi ngân sắp nó xịt lại hắn thực tí sinh thả đất rồi sinh thả đất rồi xí đấy xí đấy để căng nó thầm dễ vậy anh là sẽ đào phải nhà đâu nó mới rồi anh đi tổ anh đi làm thôi Mapan rồi ăn được tiêu rồi ăn đóng cái nào thua thì nó mà thi vọng tàu mà ra là thì rồi chứ ôi ăn được một tí nào thua rồi cái xem chân lễ có lòng có ấy bồm không sợ ôi xí được phá cái tàu này mình sẽ đi nào thui này tụ xí rõ rồi này tụ sai sao này ha mà xí mà cái tăng khơi yêu chứ 세령들 합쳐라. 세령들이 힘으니까. 세령 여우리. 좀 이신 기땅 봤던데 해비래나. 저 할라가. 신에서 세령은 좀 어디야? 아두다 합. 야왜 지래. 이거는 몇 시, 좀 나도. 또 마찬 구용정도. 나신 태아인. 잡고 들어도 세령으로 들어게. 저기 보통 시들이 농심사 랑할로. 아 메도. được đấy đó anh nga sẽ không rồi hả do
ꯁꯤꯔꯝ ꯍꯥꯞꯄ ꯌꯥꯅꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤ ꯆꯪꯐꯝ ꯍꯥꯞꯄꯤꯔꯅꯤ ꯆꯦꯔꯪꯗ ꯄꯣꯔꯣꯡꯒꯤ ꯌꯣꯛꯀꯤꯗꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪ ꯃꯥꯏ ꯃꯅꯥꯡ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯆꯦꯈꯥꯎ ꯑꯃ ꯂꯩꯍꯧꯔꯤꯗꯣ ꯑꯗꯨꯗꯤ ꯈꯔ ꯁꯦꯒꯥꯏꯗꯤ ꯑꯗꯨ ꯆꯞ ꯆꯥꯏ ꯑꯗꯨꯅ ꯃꯅꯥꯡ ꯑꯣꯏꯅꯕ ꯏꯁꯤꯡ ꯌꯥꯝ ꯅꯠꯇꯦꯀꯣ ꯈꯤꯇꯪ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯍꯥꯞꯄꯤꯕ ꯏꯁꯤꯡ ꯊꯛꯄꯗ ꯑꯩ ꯁꯤꯗꯤ ꯀꯥꯒꯦ ꯑꯗꯨꯒ ꯄꯣꯔꯣꯡꯁꯦ ꯃꯌꯥꯏꯗ ꯂꯩꯔꯝꯗ꯭ꯔꯦ ꯅꯪꯒꯤꯁꯨ ꯍꯥꯞꯀꯗ꯭ꯔ ꯃꯥ ꯃꯅꯝ ꯌꯥꯗ꯭ꯔꯣ ꯍꯥꯞꯆꯜꯂꯨ ꯆꯦꯔꯪ ꯆꯤꯈꯥꯏꯁꯨ ꯃꯌꯥꯅ ꯁꯤꯗ ꯑꯗꯨꯒ ꯁꯤ ꯈꯥꯎ ꯃꯅꯨꯡ ꯍꯥꯞꯆꯤꯟꯁꯤꯔꯥ ꯍꯥꯞꯆꯟꯁꯤ ꯍꯥꯏꯗꯤ ꯆꯦꯈꯥꯎꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯗꯅꯕꯀꯣ ꯐꯥꯛꯇꯣꯔꯛꯑꯁꯦ ꯑꯅꯤꯃꯛ ꯍꯤꯡꯉꯤꯕꯣ ꯑꯃ ꯆꯠꯂꯝꯃꯅꯤ ꯆꯠꯂꯣ ꯌꯦꯡꯉꯣꯅꯦ ꯍꯤꯡꯉꯤꯗ ꯄꯣꯡꯗꯤ ꯆꯞ ꯃꯥꯟꯅꯔꯦ ꯁꯥꯏꯖ ꯐꯖꯔꯦ ꯐꯖꯔꯦ ꯆꯠꯂꯕ ꯌꯥꯔꯦ ꯃꯥ ꯇꯣꯉꯥꯟ ꯊꯝꯕꯤꯌꯨ ꯁꯤꯡꯗꯤ ꯃꯅꯥꯡꯗ ꯂꯩꯖꯅꯤ ꯃꯅꯥꯡ ꯂꯩꯇꯗꯤ ꯌꯥꯗꯦ ꯃꯣꯏꯁꯦ ꯁꯤꯗꯤ ꯃꯈꯣꯡ ꯀꯨꯞꯁꯟꯗꯁꯨ ꯌꯥꯔꯦꯅ ꯁꯤ ꯑꯣꯏꯗꯤ ꯅꯨꯡꯁꯤꯠ ꯃꯥꯏ ꯁꯣꯔ ꯍꯣꯟꯅꯕ ꯑꯗꯨꯝ ꯆꯪꯐꯝ ꯂꯩꯖꯔꯦꯅ ꯐꯥꯖꯜꯂꯣ ꯐꯥꯖꯜꯂꯣ ꯁꯤꯗꯅꯦꯕ ꯆꯥꯔꯛꯏꯁꯦ ꯆꯞ ꯆꯥꯅ ꯇꯥꯔꯦ ꯅꯪ ꯁꯣꯟꯗ ꯑꯣꯏꯅ ꯇꯥꯕ ꯋꯥꯅ ꯍꯪꯉꯣꯏ ꯍꯪꯍꯧꯗ꯭ꯔꯦ ꯊꯨꯝꯍꯟꯈ꯭ꯔꯦ ꯑꯩꯅ ꯄꯣꯔꯣꯡꯂꯣ ꯂꯪꯁꯤꯜꯂꯨ ꯑꯣ ꯑꯥꯒꯤꯗꯣ ꯊꯣꯔꯛꯏꯔꯣ ꯅꯉꯣꯟꯗ ꯌꯥꯎꯔꯦ ꯄ꯭ꯔꯦꯝꯒꯤ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯁ ꯄ꯭ꯔꯦꯝꯒꯤ ꯗꯤ ꯇꯥꯔꯦ ꯁꯤꯗꯤ ꯇꯨ ꯌꯥꯎꯔꯦ ꯇꯨ ꯋꯥ ꯄ꯭ꯔꯦꯝꯒꯤ ꯗꯦ ꯇꯨ ꯆꯤꯡꯈꯠꯂꯛꯏꯁꯨ ꯏꯁꯤꯡꯗ ꯃꯪꯉ ꯀꯥꯔꯛꯏꯁꯨ ꯇꯨ ꯃꯁꯤ ꯄꯨꯔꯥ ꯄ꯭ꯔꯦꯝꯒꯤ ꯗꯦ ꯇꯥꯏꯍꯦ ꯐꯖꯩ ꯐꯖꯩ ꯇꯧꯁꯜꯂꯣꯏ ꯇꯧ ꯐꯖꯔꯦ ꯑꯁ ꯉꯥꯛꯇꯅꯤ ꯇꯨ ꯑꯁ ꯉꯁꯥꯏ ꯃꯄꯤꯗꯣ ꯑꯗꯨꯝ ꯉꯥꯛꯇꯅꯤ ꯄꯣꯔꯣꯡ ꯆꯞꯅꯕ ꯀꯥꯏ ꯂꯩ ꯇꯧꯔꯛꯑꯦ ꯂꯥꯡꯉꯣꯏꯁꯤ ꯂꯥꯡꯉꯣꯏꯁꯤ ꯇꯨ ꯑꯁ ꯉꯁꯤꯗꯤ ꯄ꯭ꯔꯦꯝꯅ 3 ꯁꯨꯖꯟꯈꯔꯦ ꯑꯩ ꯑꯝꯇꯪ ꯐꯥꯗ ꯉꯥꯏꯔꯦ ꯃꯥꯟꯅꯅꯕ ꯑꯝꯇ ꯍꯣꯠꯅꯈꯤꯁꯤ ꯑꯩ ꯃꯦꯆꯤꯟꯁꯤꯅ ꯂꯪꯁꯦ ꯑꯝꯇꯪ ꯁꯤꯟꯗꯣꯛꯇ ꯌꯥꯔꯣꯏꯗ꯭ꯔꯦ ꯑꯩꯁꯦ ꯂꯪꯁꯤꯅꯅꯦꯕ ꯑꯩꯗꯤ ꯕꯦꯔꯥ ꯃꯦꯆꯤꯟꯁꯤꯅ ꯂꯪꯁꯦ ꯆꯣꯠꯄ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯂꯪꯁꯦ ꯃꯟꯁꯤꯜꯂꯛꯄꯒꯤ ꯆꯣꯠꯂꯀꯥꯟꯗ ꯅꯞꯁꯟꯕꯤ ꯇꯧꯔꯦꯕ ꯄ꯭ꯔꯦꯝꯒꯤꯗꯤ ꯂꯪ ꯑꯍꯟꯕ ꯑꯣꯏꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯔꯤ ꯃꯦꯆꯤꯟꯁꯨ ꯑꯍꯟꯕ ꯈꯣꯏꯖꯩꯁꯨ ꯑꯍꯟꯕ ꯂꯪꯁꯨ ꯑꯍꯟꯕ ꯑꯣꯏꯕ ꯑꯗꯨꯅ ꯃꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯣ ꯄ꯭ꯔꯦꯝꯒꯤꯗꯤ ꯃꯦꯆꯤꯟꯁꯨ ꯑꯍꯟꯕ ꯂꯪꯁꯨ ꯑꯍꯟꯕ ꯈꯣꯏꯖꯩꯁꯨ ꯑꯍꯟꯕ ꯍꯩꯒ ꯍꯩꯔꯦ ꯈꯣꯏꯖꯩꯒ ꯑꯍꯟꯕ ꯄꯥꯏꯁꯜꯂꯦ ꯍꯩꯒ ꯍꯩꯔꯦ ꯈꯣꯏꯖꯩꯒ ꯑꯍꯟꯕ ꯄꯥꯏꯁꯜꯂꯦ ꯐꯥ ꯇꯥꯕꯅꯤꯅꯦ ꯃꯥꯗꯤ ꯅꯐꯨꯝꯃꯛꯇ ꯆꯪꯈ꯭ꯔꯦ
Đây đây. Nga tàu rồi. Sao? Bắt thực lên này ngạ. Ôi, tàu đấy, lều rồi. Mà pi cái con lên là phải tay. Hả? Cái nào? Đây là. Kamay rồi. Kamay na. Khu lâu nè. Khơi thô lo. Thô lo. Một con thô lê có anh đâu kìa. Hả? Mà thằng cổm đông chắc là cái mình định đỡ môi dù ra đỡ lấy giấy đỡ premium vào trong ngồm đâu gì trong đó anh ngã rồi anh là dù ngã mà nản thô khiếp rồi gì mà anh đi khu cam này là thôi mui jagao mà lại sang cái nó signal phía ngoài là hơi chăng đấy sĩ môi gì sĩ một công gì giờ này anh nói gì phong làm thôi giờ mà cái này là premium nó mới sang cái rồi nè anh nói mà tại đó phong mà nản thô cái này đó sang đấy thola cái sĩ cái farm sĩ cái nó phong ngôi gì gitu sĩ cái phong ngôi thola cái số nào cái phong ngôi em đóng lăng rồi at the insap cái nào đó mà sai vô mà sĩ đấy đó kharo mấy rồi sẽ kì đó thế nào ha nên bút bút tuồng bút cái tuồng đó đi mà tất chẳng ngáp vấn đề đây là sĩ ngã khai thì tôi sai cái chuyện ở dưới nó cũng chẳng được cảm giác tới đây nó chốt vào nó sai ngã khai phá cái này vậy ಅದು ಯಾದ್ರೆ ಹೋಗತ್ತು ಮನುಂಗಲೇಬ ಹೋಗಿ ಹಾಯ್ದೋಗನ ಹನ್ ತೌದು ಅದು ಥಾದಗೆ ಓ ನಂಗನ ಸಮಾಯನ ಕಪ್ಗೆ ತವ ಪ್ರೋಮ್ ಹೋಮ್ದು ಚಂಗಲುಬುರಿ ಓ ಕ್ಯೂ ಹೈರೇರೋ ಐದು ಸಾಕನ್ ಥುರಿ ಲಾಕ್ ತನೆ ಗನ ತ ಹೋಗ್ದ್ರೆ ಏ ನಾ ಥೋಕಿಬಗಿ ಕೈನೋ ತವೈ ಟೈಮಿಂಗ್ ಹೋಯ್ ಹೋಯ್ ಫೈ ಫೈ ಥೋಲ್ರೋ ತೋಪ ಜಗದ ಲಂಗ್ ಲೈಲಂ ತಂಗ್ masang itu masang masih ada nga phá lôi rồi zik hale khoi gari da lak pane to ka mai to ke nga to phaja bro nga dam phagaya lôi hai du ro ni yeng adi ne nga ma nga do saw re amadi si ma le kong sai do ai phong á nang ju phong a park bro ai na hum nan tho re na du nan thom da di phaja dam ni ne pamu yi sum nga tani ne adei lin nó cũng tọt ra đi mu to nó phong áp làm phá lên gì phá phong á ba lên sâu rồi mà này ai cái kia nó làm phá lên mấy season sò đấy phong đi sò đấy tu lối phá giải thì sò to ní được bao nè sâu ní bao níยิงcái này chăm sò cái đồ nó tao phải rồi bay đồ mà không tôi dùng cái lối bay này cất thằng luôn này xem xin là đúng khá sao đấy sò anh đi mà đi mặc tròi mari mak choy ama ka tane piece tu si tang chota ama tu si ju paro si ju chaw ya ahan no pa si ani ji ju ra am ha tai fare koi ji porong pharak pani phai si sar je ma di pha mo pha ge loi nai no ya da bane se bu ju ngai orang ani battery lo ta ke be ni ai no power yau i lo hor ja du na nó ba fare xin ông anh lâu xuống không xin ông mấy cái ôm lần bạ tao em ngoài đây fare mà thằng muốn tục gì xin này quay là gì ẩm thí ngoài đấy mà nó bây xin nó quay xem phui cái rồi gió cái số lăng mình là bây hiện là rút ngoài đấy ngã phá bây giờ ngoài đấy ngã hôm mắm đi nàng thô rồi tôi
ꯈꯥꯔꯧꯗꯣ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯈꯔ ꯌꯥꯝ ꯐꯥꯔꯛꯀꯗꯕꯅꯦ ꯑꯗꯨꯏ ꯖꯒꯥꯗꯣ ꯑꯗꯨꯁꯨ ꯍꯧꯔꯨꯅꯤꯅ ꯆꯠꯂꯣꯟ ꯇꯥꯜꯂꯛꯄꯅꯤꯗ ꯂꯤꯟ ꯆꯥꯎꯋꯦ ꯍꯦ ꯀꯥꯏꯗꯅꯣ ꯀꯥꯃꯛꯏꯅꯦꯃꯤ ꯃꯅꯤꯡꯗꯤ ꯈꯤꯎ ꯂꯥꯎꯅ ꯑꯩꯈꯣꯏ ꯁꯤ ꯃꯃꯥꯡꯗ ꯑꯃ ꯆꯦꯟꯈ꯭ꯔꯦꯕ ꯑꯃꯗꯨꯅ ꯅꯥꯄꯤꯃꯛꯇꯤ ꯀꯥꯃꯛꯄꯅꯦꯕ ꯑꯗꯨꯗꯩꯗ ꯑꯗꯨꯗꯤ ꯍꯥꯠꯄ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯍꯤꯡꯒꯣꯜꯅꯤ ꯃꯤ ꯑꯇꯣꯞꯄ ꯍꯤꯡꯒꯣꯜꯅꯤ ꯅꯨꯡꯉꯥꯏꯇꯦꯅ ꯐꯔꯦ ꯁꯤꯅ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯌꯥꯏꯐꯔꯦ ꯁꯦꯝꯐꯨꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯉꯁꯤ ꯅꯣꯡꯃꯩ ꯂꯧꯎ ꯁꯤꯡꯎ ꯋꯥꯐꯝ ꯐꯔꯦ ꯂꯣꯏꯁꯤꯜꯂꯦ ꯍꯣꯏ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯉꯥ ꯌꯥꯝ ꯐꯥꯕ ꯑꯃ ꯇꯧꯔꯒꯦ ꯉꯁꯤ ꯉꯥ 5ꯗꯤ ꯐꯥꯔꯦ